Ma'am Kurumjari Dumi Impact News Impact Reporters the Tram Noxari. Taiwan da Richter scale da magnitude 7.6 yoba akanba yuharama hakraba matungda ngarang Japan da magnitude 6 yoba yuharama hakre hauji fawgi phangba report amagi matungina Japan da ngarang hakraba yuhar aduda misiba amadi yam hena amanta thokpagi report laitri Japan Meteorological Agency gi matungina ngarang Japan da hakraba yuhar adu Japan gi northeastern thangba saru ama oiriba Fukushima region da thokibani yuhar haba aduda Fukushima da leiriba nuclear planda ama ta thokpa leitri yuhar haba sina maram oiraga Japan da tsunami lakani haibagi red alert lauthokpa leitri ngarang Japan da hakriba yuhar aduda yamna hena amanga ta thoktriba si maruina Japan gi oina anauba building ama saba matamda earthquake resistance building sabagi akanba policy ama satnariba asina oiramba yai haina panari panba yaba amana thasigi ahumda Taiwan gi Holin city da epicenter oiduna thokiba akanba yuhar haba aduda mioi mapal lekide mioi lising mathakta asopan nangki amadi building kaya ama ta thokibani Lok Sabha election nakselakpaga iroina Kaching district police na district asida laukhalakpa security ga akanba section thorang singi manung channa district asigi hyanglam police station konba koi Natek Khong Tiai Bisaki area asida ngasi yuksa takhiba koi combing operation amada koi nongmai ani amadi bom mari Phagatpa Ngamkhre hairi haiba operation adu Kaching district ki SP TS Bikramjit additional SP operation Binoy Songtham gi mieng makhada commando OC Brila gumba command tawba Kaching district koi commando team nupi police amadi hyanglam police station gi apunba team amana haiba Tiabisaki Natek Khong area da Thiba Humba gi thabak adu chathakibani ayuk pung 6 tagi hoduna chathakiba Thiba Humba aduda carbine ani amadi bom mari Phagatpa ngamkhibani haiba phagalaba polamsing adu logi oiba makha taba thabak thoramsing lokhatnabagi damakta hyanglam police station da sinakhre hari Indiana Agni Prime Missile mai pakna changin tawkhre laibak asina anoba generation gi ballistic missile Agni Prime Odisha Coast Manakta Laiba Ithat Amadagi Kaptuna Mai Pakna Changing Tokibani Defense Ministry ki Cherol Manhai Anoba Generation gi Ballistic Missile Agni Prime Odisha Coast Manakta Laiba APJ Abdul Kalam Ithatagi Kaptuna Changing Tokibani Changing Adu Defense Research and Development Organization DRDO ga loinana Strategic Forces Command SFC na pangtokibani mission gi pandam pungmak phangbaga loinana Changing Adu Mai Pakhi haina Defense Ministry ki Cherol aduna phongdok nakalam romda Agni Prime Mai Pakna Changing Tokiba Adugidamak Defense Minister Rajnath Singhana DRDO SFC amasung Armed Forces pu Phagatpa phongdokhi PTI gi report amana makhatana hai Mai Pakna Changing pangthokiba adugidamak Chief of Defense Staff General Chauhan amasung DRDO gi Chairman Samir D Kamtanchu SFC amasung DRDO bu thagali